Khul Ngakpa Phaba Yaroi Eikhoi Biyumda Hanjil Biyu HAIBA Wakat TAKSINDUNA Ngasi THOUBAL District WANGJING KODOMPOKPI Sports Complex HANGLIBA Relief Camp da MOREH DAGI LANJENNARAKTUNA LEIRIBA INMATE SINGNA Relief Camp ADUGI Gate da Wakat Mipham Phamkhre Ngasi Wakat Mipham aduda Lamding Higher Secondary School amasung Rice Research Station Khangabok da hangba Relief Camp singda leiba Inmate singsu saruk yaki Committee on Protection of Mitai Victims MOREH Tangkak naina changsilakpa Wakat Mipham gi manung channa ngasi Wangjing Kodompokpi Sports Complex ki IDP singna Wakat Mipham adu fambani asigumba Wakat Mipham amasu ngarang akampat relief camp da pangthokibani ngasi gi Wakat Mipham adu da Khul Ngakpa Phaba Yaroi resettlement of IDPs Eikhoi yumda halhan Biyu no separate administration Haina thaba placard kyasu painaki ngasi gi Wakat Mipham adu da saruk yakiba committee ki convener thangjam budamitai na haikibada Haukiba kumja lising aniga kulhumdogi megi tarik ahumdagi kuki narco terrorist singna mitegi mathakta lan haurakpadagi lanjelaktuna wana khangduna leidiba tha kunithoi hanjelaklaba aikoibu athubada isa gi yumda hanbiyu loinana kuki singna mitei kaya tamthina leptana hatpa tuppa ki thabak kaya tawrakpadagi isagi khun ngakchanaba haiduna thoglakkiba icha inau singbu security force na phaba punba tawbasu tawbigen haiki ngasigi Wakat Mipham aduda saruk yakibi MOREH dagi lanjelak Lamding Higher Secondary School da hangba relief camp da leiribi laisang them tamem kaubi nupi amana haikibada sahi ani fazalaklaba lana sina maram oiraga awaba kaya khangtuna lakliba aikhoini aikhoigi tungi panthungfam uraktre pikliba icha kaya asesu nongmagi manglangi saruk uraktre amambagi saruk ngakta ngaire icha sing asibu lengaki mahaisang kaya da tharabasu awatpadana pik thanduna leiri haiki Kuki singna taliba tongan belengak lol ama haibase masih kaitongoi paliba lengak sina piba subya yaroi masih piba taragadi akoi gisu tongan ba ihau ama lakani haibasi ma kathamjari loinana manipur da NRC sanare hairga sanna daba manba mayama tawba maroina koigi manipur gi yelong min nataba foreigner sing mayama sangthelakpa ase atu matamda khandoktuna makoi maram damda Tilanbigo, Tindokpigo, Haibasini. Maramasina Takun Hena Koina, Lanjena Duna Ishagi, Ram the Lanjena Duna Labasida, a Koina Hangliba Awabase, Pali Lenga Asina, two Matamda, a Koi Yumda Halanbiu. Ngasi Aikoina Awaba Hangi Base, Ngati Tampaki, Tinkong Tinya, the Leiriba, Kun Singda, Awaba, Aikogi Awaba Tarbasi, Makoita Haninde, Maramaduna, Khul Ngakpa Phaba Yaroi, Khul Ngakpa Phaba Amadi. Khul Ngakpa singi Khulai Biyu HAIBA taragadi lilik piamda leiriba awaba taraba aikoibu aikoigi iramdamda hana sanghanbiba adugi matungda aikoina Khul Ngakpa singda koina haijaraga makoigi khulai da aikoina sinaba ngamgani adu natragadi aikoina ngasi awaba khangi basi Khul Ngakpa sing leiramadi awaba khangoi haiba wafamje ngasi thamjari